Channel asibu yengbiriba khwai pumnamakpu ahanbamaktada Manipur Dreams ki maikaidagi adom butaramna okchabaga loinana ngasisu adom ginamakta yamna fazaraba maming leiraba film amakaki full explanation amakak pudun luxury. Aidiba movie si the Western American Company amadi Huaxia film distribution China ga kusam naraga worldwide oina mai pakna puthokraba action amasung adventure category gi movie amakhakni The Forbidden Kingdom. The Forbidden Kingdom hairiba movie asina fangkiba maroiba rating singdi IMDb gi rating da 10 gi manungda 6.6 amasung Google user na 87% gi like piba adumnaba movie amakhakni. Film asigi director Rob Minkoff, writer John Fusco, producer Casey Silver. Sida maroiba saktam langliba singdi Luyan gi saktam langliba Jackie Chan, Silent Mong gi saktam langliba Jet Li, Jason gi saktam langliba Michael Angarano, Golden Sparrow gi saktam langliba Liu Yifei, amasung Jad Warlord gi saktam langliba Collin Chou ni. Movie is in number da chaurangna $55 million hena changki aduga box office collection da $125 million hena tanba ngamki. The Forbidden Kingdom hairiba movie asigi explanation asigi script asi aigi channel asigi su member amasu oiriba Tony Yengkokpam Khurai Moirang Kampu hairiba inaw asina mateng pangbirakpani. Film asida naha oiriba miyoi amana angakpana pik thalaba mysterious kingdom amada chalubagi khongchat amadi Muti onduna lairuraba Monkey King bu hanagi punsida hanjalakibagi wari paring amada pukhalakpa film amani. Maram asina film asigi explanation asi haujadringagi mangoinana channel asida nauna sangbiragliba khwai pumna magna channel asibu nungsibiduna like amadi subscribe nambiro muhaiba wafam asi thamjari adudi hojik film asigi wari asi mayamda khudol tamjari. Film asigi ahanbamaktada uliba se jat ki lanmi kaya marum amaga Monkey King kauba misak amaga yamna kanna phunarami adubu jat ki lanmi sing asina Monkey King asibu kaitonungda maithiba piba haibadudi sungam ngamlamde matung tarakba asida uliba sina Jackson kauba misak asi utli mahak asi film asigi main protagonist amane hojik Monkey King aduga lanmi kaya amaga phunariba adu mahaki mamang oirame. Jackson se Chinese film gi phunaba yengba asi aduki matik pamlame mahaki ka dasu Chinese ki poster kaya amasu theatpa utli matung tarakpa sin asida uliba asina Jackson na ahal amagi dukan amada dix leiba laklame mahak se film asigi lead character amane mahakna dix joliba mayam adudagi Chinese ki phunabagi dix khara khallame mahak se Chinese ki fight ki movie asibu atuki matik pamjaba misak amasuni asumna mahakna Chinese movie gi film ama khalingagi matamda ka amada yamna fazaraba golden machugi khulai ama leiba urame hairiba khulai adu urubadagi mahak se ka adu da changdona yenglame mahakna ka adu da changlakpada yamna fazaraba golden machugi khulai adu ubada mahak se pungaw ngaw ba haibadu oirame asumna mahakna yelingagi matamda dukan mapu ahal adusu changlaklame aduga ahal aduda Jackson na masigi fajakraba khulai ase kadaidagi no haina dukan mapu asida hanglame maduda ahal aduna ngasidagi na chahi samagi mamangdagi leiramlaba posak amane mahaki mapana thamlamba posak amane haina su phongdokhi aduga ka adudagi makhoi si thokminarakhi masigi mathangda Jackson si lambida nupi amaga wari sanarame Makoi anisi wari sanaringaida Jackson da yamna toina khanaba hauba mangonda toina phubiba geng kangbu kharasu laklami aduga Jackson da mahak kadai da chalubano haina hangki maduda Jackson na Chinese ki phunabagi dix ama leirubani hairami aduga makoi mayamna Jackson asida karem nabiduna Jackson bu phubirami aduga geng kangbu sing adugi maraktagi miyoi amana Jackson na dix hapakpa chekhaw adu mullaga Jackson da nahakna leirakliba dix asi kadaidagino masigi dukan mapu adugi mayum adu makoida takadabani haina phurame masigi mathangda Jackson amade geng kangbu sing aduga dix yoliba ahal adugi mayumda laglame aduga Jackson na ahal adubu kauduna mahaki thong adu hanghallame aduga geng kangbu sing adusu Jackson ga pulap ahal adugi mayumda changlaktuna ahal aduda makoida paisa pirau makoi paisa darka oi haiduna ahal aduda kihallame aduga ahal aduna wall aduda namshilaga nang sida leiramu hairam laga geng kangbu aduna makoina pamliba posagadu thiba changkhirami
Matang asida Jackson na ahal asida yengjaba natana karisu mateng pangba ngamlamde. Maduda ahal aduna geng kangbu adugi miyoi amada Monkey King adugi weapon aduna kalame. Maduda geng kangbu adugi miyoi amana nongmaina ahal aduda kaplaglame. Maduda ahal aduna Jackson da Monkey King gi khulai asibu paiduna sen crow haibadagi Jackson asi khulai asi puduna chen khirame. Maduda geng kangbu aduna Jackson bu tanaraklame. Masidagi Jackson na yamna thuna yum amagi mathakta chenkhatlaglammi. Mahangna asumna setlakpa asida senpham leitabadagi geng kangbu sing aduna nongmaina Jackson da namlammi. Aduga geng kangbu sing aduna Jackson na pairiba khulai asi makhoida sinau natrabadi nahak nongmaina kapkan haikhirami. Adubu tanzaduda khanghoudana Monkey King gi khulai aduna Jackson bu mahangna leiriba mafam adudagi haibadi yum mathak adudagi khanghoudana tahalaklammi. Aduga sin asi change tawkhirami. Mathangi sinmakta da uliba asina Jackson si makeup thoklaklami. Adubu mahakna leiramliba mafam asida mahak asi aduki matik ngakpa haibadu oirami. Matamduda mahakna setkhiba phizol adusu mamangna mahakna setkhiba phizol aduga manaramdaba asida mahak si hena ngakpa haibadu oikhi. Aduga mahaki manakta leiramba ahal amada mahakna hojik leiriba mafam asi kadaidano haina hangki. Adubu makhoi ani si lon phaunaramde. Matang asida lanmi kangbu kharasu laklami. Lanmi kangbu sing aduna lakpada khungang aduda leiriba miyoi khudimak si loina sen khirami. Maduda khungang asida leiriba miyoi khara amana lanmi sing aduna hatokpa khara amana phuba khara amana pharaga purami. Maduda Jackson si lotuna leirambani. Adubu lanmi sing adugi maraktagi amana Jackson asibu ukhirami. Masidagidi Jackson si lanmi sing aduna round question lakhi. Maduda Jackson si aduki matik kiba haibadu oikhi. Haina riba tanza asida yu ngawba nupa amasu sagol tongduna makhoigi manakta laglami. Mahaki maming asi Luyan kawi. Mahak asisu film asigi lead character amani. Aduga nupa asi punaba aduki matik hairaba misak amasuni. Mahakna lanmi sing adubu aduki matik phudarami. Aduga Jackson na pairiba khulai adu ubuda Luyan si aduki matik ngakpa haibadu oikhi. Masidagi makhoi ani asi lanmi sing adudagi nanthoraktuna Luyan na tonglakpa sagol aduda makhoi ani asi chen khirami. Masigi mathangda oliba asi bender haibadi yu thakpa mamada Luyan asi yu thaktuna leirami. Matang asida Luyan hairiba miyoi asi yu thakpa yamna pamjaba miyoi amani. Jackson na mahak asi matau karamna khungang aduda leiramlibano haiba asi khangba ngamde haikhirami. Maduda Luyan na Jackson da mahaki maming asi Luyan kawi hairami. Luyan na Jackson da nahaki dream asi nahak matau karamna lakhibano aduga matau karamna nahaki nayumda hangani haiba si natabara haina hangki. Maduda Jackson na hoi mani haina khumki. Aihak asi wormhole gi khuthangdagi lakpara haina Luyan da hanglami. Maduda Luyan na Natte nahakna pairiba Monkey King gi weapon adunani hairami. Jackson na masi matau karamna oithokadoribano hairami. Maduda Luyan na masigi khulai asina statue amabu kandana thugairabadi nahak nangi nayumda amuk hana chatpa phangani. Statue adugi mamingdi Monkey King kawi hairami. Masidagidi Luyan na Jackson da khulai asigi matangda wari liba hauраklami. Jat ki army hairiba lanmi sing asina Monkey King asibu maithiba piba sungam ngamlamde. 5 Elements Mountains hairiba mafam asida chahi sawnga gi manungda amurak pangthokpa thoram ama pangthoklami. Thoram asida yu manba mahi makhalama hal oiraba sing asina thaklami. Masina makhoigi punsi nungsangna leinanaba amade immortality oinanaba asigini. Matang asida Monkey King asisu thoram asibu yawnanaba invite tawdabida mahaksu mafam aduda laklami. Masida film asigi man villain Jad Warlord hairiba misak asi aduki matik soundinglami. Maduda 5 Elements Mountain asida leiriba ahal oiraba sing asi meditation gidamakta makhoigi man get asida thokhirami. Masidagidi Jad Warlord na Monkey King asida makhoi ani asi phunananaba haiduna makhoi ani asi Jad Warlord ki chamber da changlaktuna phunananaba sem sarami. Makhoi ani na yamna fajaraba mawongda phunaba hauраklami. Makhoi ani si phunaba matamda amana amabu ngamnadabadagi Jad Warlord na khulai yaudabida phunarabadi nangdi kaisu nate haina Monkey King da haikhirami. Masidagidi Monkey King na mahaki khulai asi hek thadokpaga Jad Warlord na mahaki mantra tawduna Monkey King asida pan khirami.
मदुदा मंकी किंग ना महाक असी स्टेजु सोइनना ओलनि खंगबदगी महाकी खुलाई अदु महाकना मूर्ति ओनरिम मतमदा थोनाव अमगी मपानदा पाइथोक हनखिरमी मसिदगिदि मंकी किंग असी तमना तमना मूर्ति ओन खिरमी अदुबु कनागुम्बा मिसक अमना मंकी किंग की खुलाई असिना मंकी किंग असिबु स्टेजु ओनदुना लैरिबा असिदा कंदुना थुगाइरबदि मंकी किंग असी मी अमुक हन्ना ओलकपा ngamgadoribani हाइना लुयाना जक्सन द खुलाई अदुगी मतंगदा मरिक चुमना वारी लिखिरमी लुयान की वारी असी तारुबदा जक्सन ना महाकपु मतौ करमना मयुमदा हनगदोरिबनो हाइना लुयान द हंगलमी मदुदा लुयाना जक्सन दा खुलाई अदुना मूर्ति अदुबु हेक थुगाइबा मिकुब अदुदगिदि नाहकसे फ्रीडम हाइबदु ओइरगदबनि हाइखिरमी मसिदगी लुयाना यू खरग पुरउ हाइदुना यू थकपम अदुदा यू थक्तुना अदुमक लैखिरमी अदुबु हाइनरिबा तांजासिदा जात की लानमिसिंग असिसु मफम असिदा लागलमी लानमिसिंग असी लागपो उबदा जैक्सन दी अदुकी मतिक कीबा हाइबदु ओइखी मागसी इपंग पंगजबा फुनबा करिसु हाइतबा मिसक अमा ओइबननी मतंग असिदा लानमी अमना जैक्सन ना पाइरिबा खुलाई अदु उरुबदगी जैक्सन की मनाक्ता तमना चंगलक्तुना खुलाई अदुबु पिरउ नत्रबदी नाहक हातोकनी हेक हाइबगा लुयाना जैक्सन दा इंगित तौरगा जैक्सन ना खुलाई असी लुयान दा पिसन खिरमी मसिदगिदि जाट की लानमीसिंग अदुगा लुयान गा फुनबा हौरगलमी अदुबु जैक्सन दी लुयान की मरुमदा अदुमक लोतुना लैरमी मतंग असिदा लुयान खुलाई असी जैक्सन दा अमुक पिसलक्तुना नंग नसाना नसाबु प्रोटेक्ट तौजौ हाइदुना खुलाई असी सिजनदुना लुयान अमदि जैक्सन लानमीसिंग अदुगा फुनबा हौरगलमी मतंग असिदा लानमी कांगबु अमा अमुक मफम असिदा लाकपदगी मखोय अनिसि यारारोय खंगलकपदगी मखोय अनिसि सेननबा होटनरमी हाइनरिबा तांजा असिदा मखोय अनिसि युम अमदगी सोंथरगलमी मतंग असिदा लानमी अमना जैक्सन असिबु हाट के हेक तौबगा स्पेरो कोबी नुपी अमना मखोय अनिगी मतेंग पांगलकलमी अदुगा मखोय अहुम असि सगोल तोंगदुना लानमीसिंग अदुगदगी नानथोक्तुना चेनखिरमी विंडो गेम्स हाइरिबा एप्स असिगी मतेंगदगी अदोमना नुंगाइरबा गेम्स मखल कया अमा सानबा फंगने अदुगा मदुदगी कैश रिवार्ड कया अमासु सोइदना फंगने मरमसिना एप्स असिगी दमक्ता शॉर्ट ओइबा डिटेल्स खरा थमजरके अहानबदा एप्स असि वीडियो असिगी डिस्क्रिप्शन दा हपचरिबा लिंक असिदगी अदोमना डाउनलोड तौशनबिरो मरमसिना विंडो गेम्स ता नाके अपामा गेम सानरगा कैश रिवार्ड कया अमासु तानबा ngam अदुगा कैशिंग अदु नाहाकी नसागी पेटीएम नत्रगना यूपीआई न चिंगबसिंगा डायरेक्ट विथड्रॉ तौबगी खुदोंचाबसु पीरी नत्रगना मिंगोंदा रिफर तौरगा बोनस तानबसु याय मथंगदा डैशबोर्ड की मनुंगदा तोंगान तोंगानबा विंडो गेम सामगी मतकते हेना यावरी मसिदा मरुइना कॉल ब्रेक विंडो रमी कैरोम लूडो नाइफ अप सी बैटल क्रिकेट असिन सिंबा कया अमने मसिदा सुनतना नाहाकी टीम अमा सेमलगा विंडो वर्ल्ड वार दा चंगलगा अतोमना कंपीट तौबसु यारी करिगुंबा मदुदा माई पाकलकना पैसा फंगने अदुगा करिगुंबदा माइती होरबसु गेम सानरंबगी ओइना मखोइना कैश रिवार्ड अमा सोइदना पीगने मरमसिना मसिदा मांगजबा करिसु लेते एप्स असिगी मतेंगदगी गेम सानबा खक्तनतना अदोमना शॉपिंग तौबगी खुदोंचाबसु पीरी अमदे अमेज़न प्राइम्स डोमिनोज हॉटस्टार न चिंगबदा डिस्काउंट कूपन कया अमसु फंगने मरमसिना खुदकता अदोमना वीडियो असिगी डिस्क्रिप्शन दा पिजरिबा लिंक असिदगी विंडो गेम्स एप्स पु डाउनलोड तौशनबियु अमदे यामना कोमना पैसा तानबियु मथंगी सिनसिदा उलिबा असिना मखोय अहुम असि लंबीदा वारी साना सानदुना लागलमी लुयाना स्पेरो अमदि जैक्सन दा अइखोय कैदोनुंगा जार वारलोड की चेंबर अदुदा चंगबंगमलोय मफम अदु हेक चंगबगा मखोयसी लोइना अरेमदा सेने हाइखिरमी मतंग असिदा लुयान से यामना साउदुना अई यू याउद्रे यू ओइना लौरोरगे हाइदुना यू लौबा सटखिरमी मतंग असिदा जैक्सना महाकपुसु फुनबा तंबियु हाइना लुयान दा हाइरमी मदुदा लुयाना जैक्सना हाइरिबा वाहि अदु याखिरमी मसिगी मथंगदा नापीना पुंगसोंग सोंगलबा मफम अमदा मखोय अहुम असि लागलमी लुयान अमदे स्पेरो मखोय अनीना सगोल तोंगदुना लाकपनी अदुगा जैक्सन बुना चै अमा पाइरगा नापीना सोंगलिबा मफम अदु चै अदुना हाइदतुना लागलमी मतंग असिदा जैक्सनना नखोय अनीदे इंग्लैंड की महारानी दौना नुंगाइना सगोल मथक्ता तोंगदुना लाई अदुगा अइबुना नुमित निनि चुपना नापी हाइदत हलिसिबु करंबा फुनबा खुतम नो हाइना मखोय अनीदा हाइरमी मदुदा लुयाना सगोलदगी कुमथरलगा जैक्सन न पाइरिबा सै अदु लौरगा जैक्सन दा कल्लमी मदुदा जैक्सन सिंग ngakpa ngamlamde तमदुदा लुयाना नखुतु हाना लिंगहलु अदुगा ngakpa tamko मदुगी मतुंगदा फुनबा तंबीगे हाइरगा सगोलदा अमुक हन्ना काखत खिरमी
Matau asumna makhoi ahum adu 5 Elements Mountain adu taba lambida chatkirami. Makhoi na asumna lakpa sida numidang haibadusu oithokre. Makhoi se lamsang lakpagi waduna pothana nanaba sem sarami. Matang asida Sparrow aduna mahaki jantra adu puthoktuna yamna nungshiraba suramasu khonglakhlami. Madu tarubda Jackson na Sparrow gi manakta lakhirami. Matamduda Sparrow na isai music asina pukningi awaba asibu pothahalli. Music asina aigi khwaidigi pamjaba posak amani haina Jackson da phongdokhi. Masigi mathangda oliba asina jar warlord asina nupi kharabu yengduna leiringai matamda mahaki lanmi ahum laktuna monkey king adugi khulai adu khungang amada thengnai adubu khulai adu launana ba hotnabani adubu ngamhaudre haina jar warlord ta hairami. Matamduda warlona madugi pawadu tamliba lanmi adubusu hatokhirami. Mathangi sinda nongalakpagi sin amuk utli. Matamsida Jackson si tumba haugatlami. Mahakna tumba haugalakpa matamdadi mahaki manakta kanasu leiramde. Mahakna Luyan amadi Sparrow makhoi anibu kauduna koithi thiraklami. Adubu hainariba tanza asida phizol angauba setpa maithong lotpa nupa amana mahaki maningda sagol tongduna Jackson na pairiba monkey king gi weapon asibu munna yengduna leirami. Matang asida Jackson si pakhatkibana kanna senkhirami. Maduda sakhangdaba nupa asinasu Jackson asina pairiba khulai asibu longnanaba yamna kanna tanaraklami. Madudagidi sakhangdaba nupa asina monkey king gi khulai asibu Jackson dagi munduna sagol adu kanna thauduna chatkirami. Ngaihaki matungda Luyan amadi Sparrow makhoi anisu hanagi mafamda laglami. Matamduda Jackson na monkey king gi khulai adu puduna sagol thauba phizol angauba setpa nupa amana mangondagi munduna sen khre hai khirami. Matang asida kwa kharasu pai khirami. Madudagidi Luyan da khangle sagol thauduna sen khriba misagatugi lambi adu. Masidagi makhoi ahumna asumna thirakpa asida sakhangdaba nupa aduna thaurakpa sagol adu punduna leiba adu makhoi ahumna ukhirami. Masidagidi Luyana nakhoi ani mafam asida leiramu aihak manungda sangluge haiduna mahaksi sangkhirami. Mahakna manungda changlakpa matamdadi mong ama liningduna leirami. Mong adugi manakta sangsenduna mong aduda nahaki manakta leiriba khulai adu mangonda sinau. Nahaki nanakta leibasi matik chade. Kanagumba amana nangondagi lawkhiba tare haiduna aingonda sinau haina Luyana hek haibaga. Luyanna khanghoudana monkey king gi khulai adu launana ba hotnabada makhoi ani si phunaraklami. Hairiba fight scene asi aduki matik phajaba scene amani. Film asibu yengliba miyoi singi mafamda fight asi aduki matik phajai haibasi khangbiramgani. Masida makhoi anigi haijaba fighting style kaya puthoknaduna makhoi ani asi phunaraklami. Asumna makhoi anina monkey king adugi khulai adubu amana munnana ba haiduna yamna kanna chingnaraklami. Makhoi anina yamna kanna khulai asibu munarakpa asida monkey king gi khulai asi Jackson gi manakta paisilakpadagi Jackson na phangkhirami. Matang asida mong amasung Luyan makhoi ani si phunaba lepkhirami. Masidagidi mong amasung Luyan makhoi ani si barup haibadu oikhirami. Matamduda mong na Luyan da Jackson di Chinese masan nate haikhirami. Maduda Luyana aikhoi loina chap manai aikhoi amata mong nate haiduna makhoi ani asi yu thangminarami. Makhoi anina Jackson gi manakta sanglaktuna Jackson gi ipang pangjaba iki kiganba matau aduda mong amadi Luyan makhoi ani asi Jackson da yenglaga noklami. Masidagidi makhoi mari asi marup haibadu oikhirami. Masigi mathangda makhoi mari asina 5 Elements Mountain taba lambida makhoi mari asi noktuna chatkhirami. Masigi mathangda oliba sina jar warlord ki lanmi sing aduna mamangda Luyan amadi Jackson makhoi anina yu thakpam adugi hotel adugi mapu aduda ahal oiraba nupa amaga naha amaga laklambra haina ahal aduda haglami. Matang asida ahal oiraba misag asina aidi khanghoudre hairubadagidi mahaki imung manung sing adubu phubirami. Pathangi sinda Luyana Jackson phunaba hainanaba training tawbirami. Matang asida mong adusu sanglaktuna Jackson da khurau thangduna tuhalami. Maduda Luyana changlaktuna Jackson asi nahaki satra nate mahak asi aigi satra ni haikhirami. Masidagidi mong aduna Kung Fu haibasi speed amadi power leigadabani haina phongdokhi. Masidagidi Jackson na adudi aisu Bruce Lee gi tapta haina phongdokhi. Masidagidi mong aduna Jackson da phare adudi ai pansama torake nahak ngak thora u haina phongdokhi. Masidagidi mong aduna yamna fazarba pansama tawkhirami.
अदुबु जैक्सन असे ngakthokpa ngamlamkhide मसिदगिदि लुयान जैक्सन अना नंगोंदा तंबीखिबा स्नेक की स्टाइल अदु तौरगा ब्लॉक तौगदमनि हाइखि मसिदगिदि मोंग अमदि लुयान मकोई अनिना जैक्सन असिदा असुमना फुबदगी जैक्सन तो पुनबगा अमत तंबीरनु हाइना सौरमी मसिदा मोंग अमदि लुयान मकोई अनिना जैक्सन दा नहाकी ओजादा रेस्पेक्ट उटकदमनि हाइना चैखि मतंग असिदगिदि मोंग अमदि लुयान मकोई अनिना जैक्सन असिबु पुलप पुन फुनब तंबीरनि हाइरमी मसिगी मखा तारकपदा मकोई मरी असे खुंगंग अमदा लागलमी खुंगंग असे स्पेरोना अंगांग ओरिंगै मतमदा लेरंब खुंगंग अमनी मकोइना लाकपदा उपांबी अमदा मियोय अनि थौरी यान्दुना लेरमी मतंग असिदा स्पेरो असिना मसी जाट के लानमी सिंग असिना हात पसोइदना ओइगनी अइना अंगांग ओरिंगै मतमदा अयहाकी पाबुंग अदो गवर्नमेंट ऑफिसर अमनी महाकी मपाना जारवालोर की मायोगता लेबगिदमक जाट के लानमी सिंगना मकोइगी खुंगंगदा लेरिबा प्रजा पुमनमक पुसु हातकी अदुबो अयहाकते इमाना गुहा मनुंगदा लोतुना थंबी हौबदगी हिंगहौबनि हाइना थमोय सोकना वारी लिरकलमी स्पेरो असिना अयहाकी समदा फारिबा खुलाई असिना जाट वारलोटपु हाननबा अइना बतम कयागी ममांगदगी प्रोटेक्ट तौदुना लागलबनिसु हाइना फोंदोखि मसिगी मखा तारकपदा जाट वारलोट की लानमी सिंग अदुना मोंग जैक्सन स्पेरो लुयान मकोई मरीबु थिरकलमी मसिगी मथंगदा मकोई मरी असे दर्जाट अमदा लागलमी मकोइना असुम लंबी अदु यामना सांगना लाकपना इसिंग लोइखिदुना मकोइसी इसिंग अदुकी मतिक खौराकलगलमी मतमदुदा मोंग अदुना अंगंबा अमदा काखतखिदुना अकोइबदा इसिंग लेबरा हाइना येंगलमी अदुबु तांजा अदुदा मकोइना मतम कुइनगी ममांगदगी थिरकलिबा 5 एलिमेंट्स माउंटेन अदु उरमी मकोइना लंबीदा लाकना जैक्सन असिबु फुनबा तंबीबदगी महाकपुसु फुनबा यामना फजन हाइरे असुमना मकोइना लमसांग लाकपदा वामन खिबदगी पोथादुना लेरिंगैदा जाट वालोट की लानमी सिंग अदुसु मखोइगी मनाकता खंगहौदना लागलमी मतंग असिदा जाट की लानमी सिंग अदुना मखोइना पाइरिबा गोल्डन वेपन अदु पिरउ नत्रबदे नखोइ अरेमदा सीनी हेक हाइबगा जाट की लानमी अदुना जैक्सन न पाइरिबा गोल्डन वेपन अदु हेक लौगे तौबदगी मखोइ मरीगा लानमी सिंग अदुगा फुनरकलमी असुमना मखोइ मरीना लानमी सिंग अदु फुबगा जाट की लानमी नुपी ग्रुप अमा अमुक लाकपदगी मखोइ मरी अदु मसिदी याररोय मफम असी थादोक्तुना सेलहौरसी हाइना मखोइना पुरकपा सगोल अदु थौदुना मखोइ मरी असी सेनखिरमी तंजासिदा मखोइना सगोल अदु थौखिबगा जाट की लानमी नुपी अमना मखोइना सटखरिबा लंबी अदु तमना तेंजै अमा कापखिरमी असुमना मखोइ मरीना सगोल असी असुम थौरकपदा ngasai जाट की लानमी नुपी अदुना कापलखिबा तेंजै अदुना लुयानगी नंगमदा पानबदगी लुयानसी सगोलदगी ओंथरकलमी मसिदगी मखोइ मरीना लुयानसी खुंगंग अमदा बुधा लाइनिंगबा अमना लाइंग बिहलमी मतंग असिदा बुधा लाइनिंगबा असगे सात्र कया अमसु फुनबा तमलमी मदुदा अहल ओइरबा बुधा लाइनिंगबा असिना लुयान असिगे अनाबा असि फननबा जाट वालोट की मनाकता लेरिबा यू मानबा पुंसी सांगनबा मही मखलदु थकलबदी फबा सोइदना ngमगनि हाइरमी मदुदा जैक्सन ना पाइरकपा गोल्डन वेपन अदु बुधा लाइनिंगबा अदुदा पीदुना बुधा अदुना मफम चाना गोल्डन वेपन अदु थमजिल्लमी मसिदगिदि जैक्सन लुयानदा अइना सोइदना मही अदु पुरक्तुना नाहाकपु सोइदना नाबा फनगनि हाइना जैक्सन असि थवाई नुआइतना लुयानदा जैक्सन हाइरमी मसिगी मखा तारकपदा बुधा लाइनिंगबा अदुगा जैक्सनगा जाट वालोट की मतांगदा वारी सानरिंगै मतमदा मोंग अदुसु लाक्तुना जैक्सनदा मकोई मफम अदुदा चंगलुबदा मकोइसी सुंगचोइ सोइदना सीगनि मफम अदुदा नाहाकी मियोय कनामता लेरोय हाइना मोंग अदुना जैक्सनदा हाइरमदुना मोंग अदु चटखिरमी सिगी मखा तारकपदा स्पेरोना थाबु येंगदुना लेरमी महाकी मनाकता जैक्सन सु लाक्तुना लेरमी अदुगा स्पेरोना जैक्सनदा जाट वालोट का मायोक नननबा एकोय असि इसोरना थारकपनि हाइरमलगा स्पेरो असि चटखिरमी मतंग असिदगिदि जैक्सनना दरका ओरिबा मही अदु वालोट की मनाकता चटलगा लौबा पामलमी मसिगी मखा तारकपदा नोंगालब मतुंग मोंग अदुना लुयान हिब्लिब का अदुदा संगलकपदा मंकी किंग अदुगी वेपन अदु लैब उदबदगी मोंग अदुना सोइदना जैक्सन पुरमलनि खनबदगी मोंग अदुगा स्पेरो अदुगा जाट वालोट की चेंबर ताबा लंबीदा मखोइ अनि असि सगोल थौरकलमी सोमदना जैक्सन दे जाट वालोट की चेंबर यौखिदुना मनुंगदा चंखरे अदुगा जाट वालोना जैक्सन दा नाके अपांब अदु करिनो हाइन हंगलमी मदुदा जैक्सन
nahaki nafamda leiriba immortality oidaba mahi adu aingonda piyu adu oidabadi aina paidakliba weapon asi nangonda soidana pi ge hairami matang asida jad walona mahaki lanmi nupi asiga fight toro aduga angamba aduda nangna hairiba hidang mahi ado soidana pigani haina Jackson da phongdoki matang asida jad walona Jackson asina purakliba weapon asi aingonda sinaba ngamgadra haina mahaki lanmi nupi aduda hanglami mahaki lanmi nupi asina aina soidana ining thouda katkani haiki maduda Jackson se aduki matik pakhatlami maramdi mahangna jad walot ki manakta leiriba mahi aduga mahangna pairagliba weapon asiga ona ge haina khankhibani adubu mahangna khalliba wakhalga manaraktabadagi mag asi pakhatlambani matang asida jad ki lanmi nupi aduga Jackson ga fight tongnanaba sem sare fight asi hoba yabage ayaba adu hek pirakpaga Jackson ga lanmi asiga fight haukhirami matang asida jad ki lanmi aduna Jackson asibu aduki matik phudarami maduda jad ki lanmi aduna Jackson na pairaglima monkey king gi weapon adu Jackson gi makhutagi mullaga lawkhirami masidagi di jad ki lanmi sing aduna Jackson gi mangakta thang na kakke hek tawbaga mong aduga sparrow aduga laktuna Jackson gi mateng panglaklami maduda immortality mahi ado jad ki lanmi nupi aduna hek lawge tawbaga sparrow aduna thang na langlakpadagi makhoi ani ase amuk phunaba hauki matang asida makhoi ahumna lanmi sing adubu phudaba amuk hauraklami masida jad walona mahaki mantra aduna laba mahi kayama semduna monkey king asigi weapon asi mai mahi aduda thada nananaba laba mahi kayama semlami matam asida mai mahi asida monkey king gi weapon adu hek thada khibaga mong aduna songsilaktuna golden weapon aduna mai mahi aduda tadringaida mahangna oklami masidagidi mong aduna statue aduda hek kange tawbaga jad walona chongsilaktuna mong aduda amuk kaurami matang asidagidi jad ka mong ka akanba mongda phunarami maduda buddha gi khungang aduda phunaba tamhoba angang sing adusu laktuna makhoi ahum gi mateng pangduna lanmi sing aduga amuk phunarami hairiba tanja asida soktuna leihoba luyansu angang sing aduna thangduna laklami aduga Jackson na immortality oiraba mahi adu launanaba hotnarami matam aduda Jackson na hairiba mahi adu langaktuna kona thangda luyana amuk phangkhirami masidagidi luyana mahi adu thakpa phangkhre masidagidi luyan se naba pharaktuna mahangna lanmi sing aduga amuk phunaba hauraklami aduga jat ki lanmi nupi aduga su luyana phudaba haukhirami amoromdana mong aduga jad walot ka phunariba adu mong adu jad walona phuba henjillaklami matang asida mong aduna Jackson da monkey king adugi weapon adu pishanduna statue adu buthugayu haina hairaklami masida jad na mong aduda jad ki weapon aduna amuk yalaklami madudagidi Jackson na statue adubu monkey king adugi weapon aduna thugairaklami matang asida energy kaya marum ama paithoraktuna makhoi loina energy aduna senthakirami aduga paithokhiba energy adu amuk hanjilaktuna statue ongiba monkey king adu hanagi mawongda amuk mi oina olakre masidagidi ekoina khangle mong adu monkey king adugi masam amana onbani haibasi masigi makha tarakpada monkey king aduga amuk jad walot ka phunaba haukhirami matang asida sparrow na jad walota nahak ningsing libra khungang abada nangna laktuna khungang adugi bioi sing adu bo hatok lamba aduga aigi imabu sunang na hatok pikhibadu nahak ningsing libra haibaga sparrow na mahaki masamda phariba mahaki weapon aduna jata langlaklami adubu jana mahaki sakti aduna sparrow na langlagliba adu jana ngak thoklakpadagi sparrow tamna muk paisilaktuna sparrow da oina panbadagi sparrow si soglami matang asida Jackson su sparrow gi manakta changlakhi masidagidi sparrow na Jackson da aina aigi khulai asina jat pu hatpa ngamhoudrabasu nangna soidana mahakpu hatluko hairami nakal amaromdana luyana jat ki lanmi nupi adubu phudabadagi nupi adusu makhada taduna sikhre amaromdana monkey king na jat adubu aduki matik phurami monkey king adugi weapon aduna jata kanbadagi jat se paithokhirami matang asida Jackson na sparrow na pairamba khulai aduna amuk jata thinkhirami masidagidi jasi mai mahi aduda taduna sikhirami matomduda luyan monkey king amadi Jackson makoi sing aduna sparrow gi manakta changlakhi
अदुगा स्पेरो ना जैक्सन दा जाति कमदौखरे हंगलमी मदुदा जैक्सन ना महाक्ति अइना हाटखरे हाइना खुमकी हाइरिबा वाफम असि तारबदा स्पेरो सु थवाई थाजखरे मसिगी मखा तारकबदा उलिबा असिना 5 एलिमेंट्स माउंटेन अदुदा लैबा अहल अदुना जैक्सन दा नहाके अपांबा अदु करिनो हाइन हंगलमी मदुदा जैक्सन ना अयहाग युमदा हनबा पामी हाइरमी मसिदगिदि अहल अदुना यामना फै हाइबिरमी अदुगा जैक्सन ना लुयान गी मनाक्ता संगलगलमी अदुगा यामना नुंगसीना कोलमी मसिदगिदि लुयाना नंगी अपांबा नंगी पंतुंगफम अदुसु हौजिक्ति फंगलगने नाहकसु नंगी नयुमदा चच्चरो हाइखिरमी मतंग असिदा 5 एलिमेंट्स माउंटेन असिगी गेट असिदा लेप्तुना 5 एलिमेंट्स माउंटेन असिदा लैरिबा लायोइरबा अहल असिना दुंगसिना जैक्सन दा कामलकपदगिदि जैक्सन से अहांगबा मालंग असिदा पाइथोखिरमी मतुंग तारकबा सिंदा उलिबा असिना फिल्म असिना हौरकपदा जैक्सन ना महांगना दोलान अमदगी मखादा ताखिबदु उलकलमी जैक्सन से मिकअप खंगथोक थोकलमी महांगना हेक हौगलकपगा महाकी ममांगदा मंगोंदा अदुम फुबीबा गेंग कांगबु सिंग अदु लाक्तुना महाकपु अबु फुबीरमी मतंग असिददि जैक्सन से यामना सावरक्तुना महांगना गेंग कांगबु अदुबु अमु फुदरकलमी मसिगी मखा तारकपदा गेंग कांगबु अहल अदुना लुहान कोबा डिक्स योनबा अहल अमदा नोंमैना कापखिबदु एम्बुलेंस अमदा अहल अदु पुखतननबा होटनरमी अदुबु मतमदुदा अहल अदुदि सिरमखिदे अदुगा एम्बुलेंस अदुदा अहल अदु हापतुना चटख्रे सिगी मथंगदा जैक्सन दा स्पेरो अदुगा मसक यामना मानबी नुपी अमना मंगोंदा कौरकलमी अदुगा अहल असिबु कैसु तौखिदबरा हाइना हंगलमी मदुदा जैक्सन ना कैसु तौखिद्रे हाइरमी अदुगा जैक्सन से नोफेट तौदुना चटखिरमी सिगी मथंगदा जैक्सन से बिल्डिंग अमगी मथक्ता फुनबा मसा मतोमदा प्रेटेक्स तौबा असे उटलगा फिल्म असे हैप्पी एंडिंग अमगा लोइनना लोइसनखिरमी मसिने ngasi मणिपुर ड्रीम्स ना अदोम गिदमक्ता पुदुना लाक्चरिबा द फोरबिडन किंगडम गी फुल एक्सप्लेनेशन ngasi gi explanation asibu kamdo wibage haibadu channel asigi comment section da thambiramu amadi mathangi video da amung hanna thengnarasi